ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯒꯤ RK ꯔꯟꯖꯟꯒꯤ ꯌꯨꯝꯃꯛꯇꯅꯤ ꯑꯗꯣ ꯌꯨꯝ ꯑꯁꯤ ꯍꯧꯖꯤꯛ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯩ ꯆꯥꯛꯏ ꯄꯣꯠꯁꯤ ꯀꯅꯥꯅ ꯇꯧꯔꯝꯃꯤꯅꯣ ꯀꯔꯤ ꯃꯔꯝꯒꯤ ꯇꯧꯔꯝꯃꯤꯅꯣ ꯍꯥꯏꯕꯒꯤ ꯂꯥꯡꯂꯥꯡ ꯂꯩꯆꯤꯜ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯣ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯃꯗꯤ ꯁꯤꯡꯀꯣꯏꯗ ꯂꯩꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯁꯨ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯅꯨꯡꯒꯤ ꯑꯣꯏꯕꯁꯨ ꯇꯞ ꯇꯞꯅ ꯃꯩ ꯆꯥꯛꯈꯠꯂꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯕ ꯃꯤꯠꯌꯦꯡ ꯑꯃꯨꯛ ꯇꯥꯟꯅꯔꯤ पानी मोंग अगल पछिन क्या है बने मोइन है जी मन को ले मुझे हाथों के ठोक बुला रहे हैं Còn cái nhau với những cái ngày nào trong một cái bay nó còn
dulu namo. आगे चलो आगे Asyik juga mereka kasar untuk dia roh. Mana itu berapa? Stand berapa? Mana tu kasar itu main dia. Mungkin kapal sini ibarat orang saya kenal bisa kali. Sport dah dulu jalan. Mana? Ada. Ya. Kira masih di matangga, cameraman. Yang tu bagai mana nak pautu jadi ba air pom nama. Ini ni, orang ba.